National Science Day ing lising aniga kunga marigi thoram Houdokkhre. Indo-Myanmar Biodiversity Hotspot oiriba Manipur da research tawbagi chang yamna watli haina Dr. Bir Kumar na Phongdokkhre. Manipur Science and Technology Council mastik na sinduna tagyal pata laiba Science and Technology Department ki Autonomous Apex Organization asigi complex ta ngarang dagi celebration of National Science Day ing lising aniga kunga mari continuing program Houdokkhre. Chahi asigi May kunmari fawba chathagadaba thoram asi Houdokpagi thoramda Manipur gi Leingaki Secretary Science and Technology Hungyo Morsung Mastake ki Director Dr. L. Mineketan SIR NEIST Imphal gi Chief Scientist Dr. H. Bir Kumar na mathang sitna Chief Guest President amasung Guest of Honor sing oina sarug yaki. Secretary Hungyo Worsung na wangang bada science na miyoy ba kunay da lawriba thawdangi maramda wafam kaya phongdokkibaga loinana ngarang mastek na siliba National Science Day Continuing Program asina mahayroi amasung nahasingda scientific temperament lehanbada yamna kanagani haiki. Mahakna makatana phongdokpada state asigi chingi mafamsingda leiba mahayroi ayambagi wakhalda science amasung maths ki akiba lei haina palladuna mastek na senduna pangthokliba thoram asigumba sing Chingi mafam sing dasu pangthok haningbagi apamba phongdokhi. Director Maniketan na state asida Science and Technology gi lamda miyamda khanghanba amasung scientific attitude promote tongnabagi damak mastake na chahi kudingi State Science Communicator Award pibaga loinana masiga manaba mongda Manipuri Association of Canada make nasu Dr. Iboyaima Innovation Award piri hairaduna asigumba award sing asi apply taunaba mahayroi amadi naha kayada pukning thogatki. Mahakna makhatana mastek na changsilakpa Science and Technology promote tawbagi thabak thoramsingda miyamna saugatpiyu hainasu appeal tawki. Dr. Bir Kumar na Manipur da science hairaga mahailoisang singda tamnariba physics, chemistry amasung biology gumba subject khara asigi mapandagi hendokna chatpagi mami tadabagum tawri haina phongdokladuna tasengbadi science haibasi space exploration amadi artificial intelligence na chingbasing yauna yamna pak chawba subject matter singni haiki. Manipur asi Indo-Myanmar Biodiversity Hotspot manung chanba malemgi yamna biologically important oiba region ni hairaduna masida hauzik fawbagi oina research tawbagi chang yamna watli haiki. Lam asida research and development tawbana science ki lamda achauba contribution ama piba ngamgani haibagi thajabasu Bir Kumar na phongdokhi. Tha asigi kunmari fawba chathagadaba National Science Day asida punna school marfugi mahayroi chamri ga yangkhairom na saruk yaduna science model exhibition, declamation contest, short play competition, quiz competition amadi mathematics competition na chingba events ing pangthokani hairi.